ꯑꯍꯥꯟꯕꯃꯛꯇꯗ Story Live ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯁꯅꯔꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯑꯃꯗꯤ ꯀꯃꯦꯟꯠ ꯄꯤꯕꯤꯔꯝꯃꯨ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯌꯥꯗꯒꯤ ꯈꯪꯒꯠꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤ ꯌꯨꯑꯦꯁꯅ ꯏꯔꯥꯟꯒꯤ ꯊꯣꯡꯁꯤꯡ ꯊꯨꯒꯥꯏꯕ ꯍꯧꯈ꯭ꯔꯦ ꯑꯦꯟꯇꯤ ꯕꯔꯅꯔ ꯍꯥꯁꯅ ꯌꯨꯀꯦꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒꯅꯤ ꯑꯦꯁꯤꯟ ꯃꯤꯇꯤꯡꯒꯤꯗꯃꯛꯇ ꯌꯨꯑꯦꯁꯀꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯤꯂꯤꯄꯤꯟꯁꯇ ꯆꯠꯀꯗꯧꯔꯤ ꯌꯨꯑꯦꯁꯅ ꯂꯨꯆꯤꯡꯕ ꯔꯤꯄꯦꯛ ꯑꯦꯛꯁꯥꯏꯇꯦꯗ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯆꯦꯛꯁꯤꯟꯋꯥ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯗ꯭ꯔꯣꯖꯦꯟꯅ ꯊꯥꯎ ꯑꯣꯏꯗꯨꯅ ꯆꯦꯟꯕ ꯇ꯭ꯔꯦꯟ ꯄꯨꯊꯣꯛꯔꯛꯄ ꯍꯥꯏꯕꯁꯤ ꯃꯦꯞ ꯏꯟ ꯏꯟꯗꯤꯌꯥ ꯀꯝꯄꯅꯤꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯄꯤꯑꯦꯝ ꯖꯨꯂꯥꯏ 18ꯗꯒꯤ 25 ꯐꯥꯎꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯣꯜꯗꯣꯚꯥ ꯅꯣꯔꯊ ꯃꯦꯁꯦꯗꯣꯅꯤꯌꯥ ꯑꯃꯁꯨꯡ ꯔꯣꯃꯥꯅꯤꯌꯥꯗ ꯆꯠꯀꯗꯧꯔꯤ ꯕꯦꯡꯒꯜꯗ ꯀ꯭ꯔꯣꯁꯤꯡ ꯒꯦꯠ ꯑꯃꯗ ꯇ꯭ꯔꯦꯟꯅ ꯃꯍꯩꯔꯣꯏꯁꯤꯡ ꯄꯨꯕ ꯀꯥꯔ ꯑꯃ ꯊꯣꯝꯕꯗ ꯃꯍꯩꯔꯣꯏ 4 ꯌꯥꯎꯅ 5 ꯁꯤꯔꯦ ꯅꯥꯒꯥ ꯄꯤꯁ ꯇꯣꯛ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ ꯁꯤꯂꯤꯒꯨꯔꯤꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯈꯣꯡꯆꯠꯇ ꯑꯃꯤꯠ ꯁꯥꯍ ꯊꯨꯡꯂꯔꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁ꯭ꯇꯦꯠꯁꯤꯡ ꯑꯃꯁꯨꯡ ꯌꯨꯇꯤꯁꯤꯡꯒ ꯀꯣꯔꯠ ꯄꯨꯝꯅꯃꯛ ꯋꯥꯁꯔꯨꯝꯁꯤꯡ ꯂꯩꯍꯟꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯁꯨꯒꯥꯏꯅ ꯄꯤꯖꯔꯤ ꯌꯨꯑꯦꯁꯅ ꯏꯔꯥꯟꯒꯤ ꯊꯣꯡꯁꯤꯡ ꯊꯨꯒꯥꯏꯕ ꯍꯧꯈ꯭ꯔꯦ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯒ ꯏꯔꯣꯏꯅꯅ ꯌꯨꯑꯦꯁꯀꯤ ꯃꯤꯂꯤꯇꯔꯤꯒꯤ ꯏꯌꯔ ꯁꯇ꯭ꯔꯥꯏꯛ ꯀꯦꯝꯄꯦꯟꯕꯨ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯂꯤ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯔꯥꯟꯒꯤ ꯊꯣꯡ ꯀꯌꯥ ꯊꯨꯒꯥꯏꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯀꯦꯜ ꯏꯀ꯭ꯋꯤꯞꯃꯦꯟꯠ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯏꯔꯥꯟꯒꯤ ꯍꯤꯡꯊꯥꯐꯝ ꯑꯃꯗ ꯇꯋꯥꯔ ꯑꯃꯁꯨ ꯇꯨꯈ꯭ꯔꯦ ꯍꯥꯏꯔꯤ ꯌꯨꯑꯦꯁꯀꯤ ꯁꯦꯛꯇꯔ ꯃꯅꯨꯡꯗ ꯏꯔꯥꯟ ꯌꯨꯑꯦꯁꯀꯤ ꯑꯦꯂꯥꯏꯠ ꯑꯣꯏꯔꯤꯕ ꯖꯕꯔ ꯂꯩꯕꯥꯛꯁꯤꯡꯒ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯇꯧꯈꯤ ꯏꯔꯥꯟꯒꯤ ꯑꯦꯇꯦꯛꯇ ꯀꯨꯕꯦꯠꯇ ꯄꯥꯋꯔ ꯄ꯭ꯂꯥꯟꯠ ꯑꯃ ꯑꯃꯁꯨꯡ ꯃꯔꯚꯨꯃꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯊꯨꯝ ꯃꯍꯤ ꯏꯁꯤꯡ ꯆꯨꯝꯅꯕ ꯄ꯭ꯂꯦꯠ ꯑꯃ ꯃꯥꯡ ꯇꯥꯛꯄ ꯊꯣꯛꯍꯟꯈꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁꯁꯤꯡꯅ ꯍꯥꯏꯈꯤ ꯏꯔꯥꯟꯒꯤ ꯁ꯭ꯇꯦꯠ ꯗꯦꯂꯤꯒꯦꯁꯟꯒꯤ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯟꯗ ꯈꯥ ꯊꯪꯕ ꯂꯩꯕ ꯍꯣꯔꯃꯨꯖꯗ ꯒ꯭ꯔꯣꯁꯤꯁꯇ ꯌꯨꯑꯦꯁꯀꯤ ꯐꯣꯔꯁꯦꯁꯅ ꯊꯣꯡ ꯀꯌꯥꯒꯤ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯃꯗꯨꯅ ꯃꯤ 8 ꯁꯤꯈꯤ ꯍꯥꯏꯔꯤ ꯑꯦꯇꯦꯛꯁꯤꯡꯗꯨꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯗ ꯂꯩꯕ ꯏꯔꯥꯟꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯒꯤ ꯁꯤꯇꯤ ꯕꯟꯗꯔ ꯈꯥꯃꯤꯔꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯍꯥꯏꯈꯤ ꯍꯥꯏꯋꯦ ꯑꯃꯁꯨꯡ ꯔꯦꯜꯋꯦꯒꯤ ꯊꯣꯡ ꯊꯨꯒꯥꯏꯈꯤꯕ ꯑꯁꯤ ꯏꯔꯥꯟꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯍꯤꯊꯥꯡꯐꯝ ꯑꯣꯏꯔꯤꯕ ꯕꯟꯗꯔ ꯑꯜꯕꯥꯁ ꯂꯝꯗꯝꯕꯨ ꯀꯛꯊꯠꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ ꯊꯣꯡ ꯊꯥꯗꯠꯈꯤꯕ ꯑꯁꯤꯅ ꯀꯦꯄꯤꯇꯦꯜ ꯇꯦꯍꯔꯥꯟꯗꯒꯤ ꯕꯟꯗꯔ ꯑꯕꯥꯁ ꯇꯥꯕ ꯂꯝꯕꯤꯁꯨ ꯇꯠꯈ꯭ꯔꯦ ꯑꯇꯩ ꯂꯝꯕꯤꯁꯤꯡꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯔꯤ ꯑꯗꯨꯕꯨ ꯌꯨꯑꯦꯁꯀꯤ ꯑꯦꯌꯔ ꯁꯇ꯭ꯔꯥꯏꯛ ꯑꯁꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯇꯨꯅ ꯃꯤꯂꯤꯃꯤꯇꯔꯤ ꯈꯣꯡꯆꯠ ꯍꯣꯟꯕ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 60 ꯔꯣꯝꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯍꯣꯟꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯆꯤꯡꯅꯔꯤ ꯌꯨꯑꯦꯁꯀꯤ ꯃꯤꯂꯤꯇꯔꯤ ꯀꯦꯝꯄꯦꯟ ꯆꯠꯊꯕ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯋꯔ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯗꯁꯨ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯄꯥꯎꯒꯤ ꯁꯣꯔꯁꯅ ꯍꯥꯏꯈꯤ ꯈꯥꯔꯣꯝꯗ ꯂꯩꯕ ꯄ꯭ꯔꯣꯚꯤꯟꯁꯁꯤꯡꯒꯤ ꯃꯤꯁꯤꯡ ꯃꯩ ꯂꯤꯛꯅ ꯁꯤꯖꯤꯟꯅꯕꯅ ꯏꯅꯔꯖꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯑꯄꯤꯜ ꯇꯧꯈꯤ ꯍꯥꯏꯈꯤ ꯂꯝꯗꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯕ ꯃꯔꯝꯗ ꯑꯣꯏꯔꯤ ꯑꯃꯁꯨꯡ ꯄꯥꯋꯔ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡꯒꯤ ꯑꯦꯇꯦꯛꯁꯨ ꯀꯟꯁꯤꯜꯂꯛꯂꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯝꯗꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯕ ꯃꯔꯝꯁꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯄꯥꯋꯔ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡꯒꯤ ꯑꯦꯇꯦꯛꯁꯨ ꯀꯟꯁꯤꯜꯂꯛꯂꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯍꯥꯏꯈꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯄꯥꯋꯔ ꯁ꯭ꯇꯦꯠꯅ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯂꯥꯏꯟ ꯑꯗꯨꯒ ꯑꯇꯣꯞꯄꯒ ꯏꯀ꯭ꯋꯤꯞꯃꯦꯟꯠ ꯇꯧꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯤꯅꯤꯁꯇ꯭ꯔꯤꯒ ꯑꯀꯨꯞꯄ ꯃꯔꯣꯜ ꯐꯣꯡꯗꯣꯛꯈꯤꯗꯦ ꯄꯥꯋꯔ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤꯁꯤꯗ ꯆꯤꯡꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯄꯥꯋꯔ ꯐꯦꯁꯤꯂꯤꯇꯤ ꯀꯌꯥ ꯌꯥꯝꯅ ꯑꯦꯇꯦꯛ ꯅꯪꯈ꯭ꯔꯦ ꯍꯥꯏꯕ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯋꯥꯍꯪ ꯑꯃꯠꯇ ꯂꯩꯔꯝꯂꯔꯣꯏ ꯍꯥꯏꯅ ꯃꯦꯅꯔꯥꯟ ꯁꯤꯇꯤ ꯀꯥꯎꯟꯇꯤꯒꯤ ꯍꯦꯅꯔꯤ ꯃꯤꯍꯥꯟ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ ꯌꯨꯑꯦꯁꯀꯤ ꯃꯤꯂꯤꯇꯔꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯗ ꯁꯣꯐꯣꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯪꯅꯕ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯅꯕ ꯑꯃꯦꯔꯤꯀꯥꯟ ꯏꯌꯔ ꯁꯇ꯭ꯔꯥꯏꯛ ꯑꯁꯤ ꯇꯥꯔꯒꯦꯠ ꯗꯔꯖꯟꯀꯌꯥ ꯊꯨꯒꯥꯏꯈꯤ ꯍꯥꯏꯔꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯏꯔꯥꯟꯒꯤ ꯆꯥꯕꯍꯥꯔ ꯍꯤꯊꯥꯡꯐꯝꯗ ꯄꯥꯋꯔ ꯍꯥꯟꯅ ꯀꯤꯟꯊꯈꯤ ꯏꯟꯗꯤꯌꯥꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯏꯔꯥꯟꯅ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯆꯥꯕꯍꯥꯔ ꯍꯤꯊꯥꯡꯐꯝ ꯑꯗꯨ ꯌꯨꯑꯦꯁꯀꯤ ꯐꯣꯔꯁꯦꯁꯅ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯇꯥꯔꯒꯦꯠ ꯇꯧꯈ꯭ꯔꯦ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6 ꯐꯥꯎꯔꯒ ꯌꯨꯑꯦꯁꯀꯤ ꯏꯌꯔ ꯁꯇ꯭ꯔꯥꯏꯛꯇ ꯃꯤ ꯌꯥꯝꯗ꯭ꯔꯕꯗ 97 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ 100ꯒꯤ ꯃꯊꯛꯇ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯍꯨꯏꯃꯦꯟ ꯑꯟꯃꯨꯔꯃꯨꯅ ꯐꯣꯡꯗꯣꯛꯈꯤ ꯌꯨꯑꯦꯁꯀꯤ ꯑꯦꯇꯦꯛ ꯑꯁꯤꯗ ꯏꯔꯥꯟꯅꯕꯨ ꯀꯇꯔ ꯋꯥꯍꯔꯦꯟ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯀꯨꯔꯦꯛꯇ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯀꯥꯞꯁꯤꯟꯈꯤꯕ ꯈꯨꯠ ꯍꯟꯈꯤ
ꯀꯗꯔꯗ ꯏꯔꯥꯟꯒꯤ ꯑꯦꯇꯦꯛꯇꯦꯗ ꯄꯥꯋꯔ ꯄ꯭ꯂꯥꯟ ꯑꯃ ꯑꯃꯁꯨꯡ ꯇꯨꯝꯍꯤ ꯏꯁꯤꯡ ꯆꯨꯝꯅꯕ ꯄ꯭ꯂꯥꯟ ꯑꯃꯒ ꯌꯥꯝꯅ ꯊꯤꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯦ꯫ ꯃꯔꯨꯚꯨꯃꯤꯒꯤ ꯂꯩꯕꯥꯛ ꯑꯣꯏꯔꯤꯕ ꯀꯗꯔꯗ ꯊꯛꯅꯕ ꯏꯁꯤꯡ ꯑꯃꯁꯨꯡ ꯇꯨꯝꯍꯤ ꯏꯁꯤꯡ ꯄꯨꯊꯣꯛꯅꯕ ꯄ꯭ꯂꯥꯟꯇꯒꯤ ꯐꯪꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯥꯟꯅ ꯑꯁꯤꯒꯨꯝꯕ ꯐꯦꯁꯤꯂꯤꯇꯤ ꯇꯥꯔꯒꯦꯠ ꯇꯧꯕ ꯑꯁꯤꯅ ꯃꯤꯆꯝ ꯀꯌꯥ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯗꯗꯨꯅ ꯁꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯍꯥꯏꯗ꯭ꯔꯣꯖꯦꯟꯅ ꯊꯥꯎ ꯑꯣꯏꯗꯨꯅ ꯆꯦꯟꯕ ꯇ꯭ꯔꯦꯟ ꯄꯨꯊꯣꯔꯛꯄ ꯍꯥꯏꯕꯁꯤ ꯃꯦꯗ ꯏꯟ ꯏꯟꯗꯤꯌꯥ ꯀꯝꯄꯦꯅꯤꯒꯤ ꯃꯥꯏ ꯄꯥꯛꯄ ꯈꯨꯗꯝ ꯑꯃꯅꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯉꯁꯤ ꯔꯁꯤꯌꯥꯒꯤ ꯁꯤꯂꯤꯟꯗꯔ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯍꯥꯏꯗ꯭ꯔꯣꯖꯦꯟꯗ ꯊꯥꯎ ꯑꯣꯏꯗꯨꯅ ꯍꯣꯡꯕ ꯇ꯭ꯔꯦꯟ ꯑꯃ ꯍꯔꯤꯌꯥꯅꯥꯗ ꯂꯩꯕ ꯖꯤꯞꯇꯒꯤ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯇ꯭ꯔꯦꯟ ꯑꯗꯨ ꯁꯦꯅꯥꯄꯇꯤ ꯐꯥꯎꯕ ꯆꯦꯟꯒꯗꯕꯅꯤ꯫ ꯍꯣꯅꯤꯄꯇ ꯐꯥꯎꯕ ꯆꯦꯟꯒꯗꯕ ꯃꯁꯤ ꯃꯦꯛ ꯏꯟ ꯏꯟꯗꯤꯌꯥꯒꯤ ꯀꯝꯄꯦꯅꯤ ꯃꯥꯏ ꯄꯥꯛꯄ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯈꯣꯡꯊꯥꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯑꯁꯤ ꯍꯥꯏꯗ꯭ꯔꯣꯖꯦꯟꯅ ꯁꯛꯇꯤ ꯄꯤꯕ ꯇ꯭ꯔꯦꯟꯁꯤꯡ ꯆꯦꯜꯍꯟꯕ ꯉꯝꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯑꯈꯟꯅꯕ ꯒ꯭ꯔꯨꯞꯀꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡ ꯆꯜꯍꯟꯕ ꯉꯝꯂꯦ꯫ ꯉꯁꯤ ꯔꯦꯜꯋꯦ ꯁꯦꯛꯇꯔꯅ ꯀ꯭ꯂꯤꯟ ꯑꯃꯁꯨꯡ ꯁꯁꯇꯦꯅꯦꯕꯜ ꯃꯣꯕꯤꯂꯤꯇꯤ ꯂꯤꯡꯅꯕꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯜꯂꯤꯕ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯖꯤꯠ ꯑꯣꯐ ꯁꯣꯅꯤꯄꯠꯀꯤ ꯆꯍꯤ 38ꯒꯤ ꯂꯝꯁꯥꯡ ꯑꯁꯤ ꯄꯨꯡ 2ꯗ ꯆꯦꯟꯒꯅꯤ꯫ ꯇ꯭ꯔꯦꯟ ꯑꯁꯤ ꯁ꯭ꯇꯦꯁꯟ 13ꯗ ꯂꯦꯞꯀꯅꯤ ꯍꯥꯏꯈꯤ꯫ ꯇ꯭ꯔꯦꯟ ꯑꯗꯨ ꯂꯝꯗꯥꯡ ꯃꯇꯨꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯤꯟꯅꯈꯤ ꯑꯃꯁꯨꯡ ꯂꯨꯄꯥ ꯀꯣꯇꯤ 13ꯒ 60ꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡ ꯎꯔꯣꯛ ꯏꯌꯨꯡ ꯇꯝꯈꯤ꯫ ꯊꯧꯔꯝꯗꯨꯗ ꯇꯤꯟꯈꯤꯕ ꯃꯤꯌꯥꯝꯅ ꯋꯥ ꯉꯥꯡꯅꯗꯨꯅ ꯃꯣꯗꯤꯅ ꯍꯥꯏ ꯍꯥꯏꯗ꯭ꯔꯣꯖꯦꯟꯅ ꯁꯛꯇꯤ ꯄꯤꯕ ꯇ꯭ꯔꯦꯟ ꯑꯁꯤ ꯃꯦꯛ ꯏꯟ ꯏꯟꯗꯤꯌꯥ ꯀꯝꯄꯦꯅꯤꯒꯤ ꯃꯥꯏ ꯄꯥꯛꯄ ꯈꯨꯗꯝ ꯑꯃꯅꯤ꯫ ꯉꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯔꯦꯜꯋꯦꯗ ꯃꯔꯨ ꯑꯣꯏꯅ ꯈꯣꯡꯊꯥꯡ ꯑꯃ ꯆꯪꯁꯤꯜꯂꯦ ꯑꯃꯁꯨꯡ ꯃꯁꯤ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯇ꯭ꯔꯦꯟ ꯑꯁꯤ ꯁꯤꯗꯒꯤ ꯁꯣꯅꯤꯄꯠ ꯌꯥꯎꯅ ꯆꯦꯟꯒꯅꯤ꯫ ꯃꯁꯤ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯇ꯭ꯔꯦꯟ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯈꯤ꯫ ꯋꯦꯁ ꯑꯦꯔꯤꯌꯥꯗ ꯃꯣꯡꯅꯕ ꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯣꯗꯤꯅ ꯍꯥꯏ ꯏꯟꯗꯤꯌꯥꯅ ꯌꯥꯝꯅ ꯊꯥꯖꯕ ꯄꯦꯇ꯭ꯔꯣꯜ, ꯃꯦꯗꯤꯀꯦꯜ, ꯑꯦꯁ.ꯇꯤ.ꯖꯤ. ꯒ꯭ꯌꯥꯁ ꯑꯃꯁꯨꯡ ꯃꯜꯇꯤꯂꯥꯏꯖꯔꯁꯤꯡ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯒꯤ ꯈꯨꯠꯊꯥꯡꯗ ꯐꯪꯂꯤ꯫ ꯑꯗꯨꯃꯛꯄ ꯑꯣꯏꯅ ꯍꯧꯈꯤꯕ ꯊꯥ 3 ꯑꯁꯤꯗ ꯃꯁꯤꯒꯤ ꯂꯝ ꯑꯁꯤ ꯇꯣꯉꯥꯟꯕ ꯂꯥꯟꯐꯝ ꯑꯣꯏꯔꯛꯂꯦ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯈꯤ꯫ ꯂꯥꯟ ꯑꯁꯤ ꯊꯥꯎꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯂꯕꯁꯨ ꯏꯟꯗꯤꯌꯥꯒꯤ ꯔꯦꯜꯋꯦ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗꯗꯤ ꯑꯗꯨꯒꯤ ꯑꯄꯟꯕ ꯄꯤꯕ ꯂꯩꯇꯦ ꯍꯥꯏꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯏꯪ 2014ꯗ ꯒꯤ ꯃꯇꯥꯡꯗ ꯊꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯔꯦꯜꯋꯦꯒꯤ ꯊꯕꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯦꯞꯂꯝꯒꯗꯕꯅꯤ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯈꯤ꯫ ꯄꯤ.ꯑꯦꯝ. ꯃꯣꯗꯤꯅ ꯍꯥꯏ ꯃꯍꯥꯛꯅ ꯖꯤꯝꯗ ꯂꯥꯛꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯑꯔꯤꯕ ꯃꯇꯝ ꯑꯁꯤ ꯅꯤꯡꯁꯤꯡꯕꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯦ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯅꯨꯡꯁꯤꯕ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯕ ꯉꯝꯂꯣꯏ꯫ ꯖꯤꯝꯒꯤ ꯄꯤ. ꯑꯃꯁꯨꯡ ꯕꯦꯕꯔ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯥꯡꯗꯁꯨ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯖꯤꯝ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯐꯕ ꯁꯥꯁꯟꯒꯤ ꯃꯣꯗꯦꯜ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯖꯤꯝ, ꯁꯣꯅꯤꯄꯠ ꯑꯃꯁꯨꯡ ꯍꯔꯤꯌꯥꯅꯥꯒꯤ ꯃꯤꯡ ꯑꯗꯨ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯇ꯭ꯔꯦꯟꯒꯤ ꯃꯐꯝ ꯑꯁꯤ ꯄꯜꯂꯗꯨꯅ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯅꯔꯒꯅꯤ ꯑꯃꯁꯨꯡ ꯑꯩꯅ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯂꯤ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯈꯤ꯫ ꯏꯟꯗꯤꯌꯥꯅ ꯇꯦꯛꯅꯣꯂꯣꯖꯤꯗ ꯑꯆꯧꯕ ꯑꯦꯆꯤꯚꯃꯦꯟꯠ ꯑꯃ ꯐꯪꯈ꯭ꯔꯦ꯫ ꯃꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯤꯗꯔꯁꯤꯡꯅ ꯊꯧꯅꯥ ꯐꯅ ꯍꯧꯔꯛꯄ ꯐꯤꯔꯦꯞ ꯑꯁꯤ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯒꯤ ꯃꯪꯂꯥꯟ ꯑꯁꯤ ꯃꯪꯐꯥꯎꯅꯔꯦ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯈꯤ꯫ ꯁꯦꯅꯥꯄꯇ ꯅ꯭ꯌꯨ ꯁꯦꯟꯇꯔꯗ ꯆꯌꯦꯡ ꯑꯁꯤ ꯆꯠꯊꯔꯤ ꯑꯃꯁꯨꯡ ꯃꯣꯗꯤꯅ ꯇ꯭ꯔꯦꯟ ꯑꯁꯤ ꯖꯤꯝꯗ ꯗꯤꯜꯂꯤ ꯐꯥꯎꯕ ꯆꯦꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯇ꯭ꯔꯦꯟ ꯑꯁꯤ ꯑꯇꯤꯌꯥꯒꯤ ꯍꯤꯒꯣꯛ ꯃꯆꯨꯅ ꯃꯄꯨꯡ ꯑꯣꯏꯔꯒ ꯑꯃꯁꯨꯡ ꯑꯉꯧꯕ ꯃꯆꯨꯅ ꯐꯩꯅ ꯆꯦꯜꯂꯤ꯫ ꯃꯁꯤ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯐ꯭ꯌꯨꯦꯜ ꯃꯦꯗ ꯇꯦꯛꯅꯣꯂꯣꯖꯤ ꯁꯛꯇꯤ ꯄꯤꯕꯅꯤ꯫ ꯃꯁꯤꯅ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯁꯨꯡ ꯍꯥꯏꯗ꯭ꯔꯣꯖꯦꯟꯗꯒꯤ ꯏꯂꯦꯛꯇ꯭ꯔꯣꯟ ꯍꯟꯗꯣꯛꯇꯨꯅ ꯇ꯭ꯔꯦꯟ ꯆꯦꯜꯍꯟꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯏꯁꯤꯡ ꯑꯁꯤ ꯃꯅꯤꯟ ꯑꯣꯏꯅ ꯊꯣꯛꯍꯜꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯄꯔꯦꯁꯟ ꯃꯅꯨꯡꯗ ꯀꯥꯔꯕꯣꯟ ꯊꯥꯗꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯖꯦꯔꯣꯅꯤ ꯍꯥꯏꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯕꯦꯡꯒꯜꯗ ꯀ꯭ꯔꯣꯁꯤꯡ ꯒꯦꯠ ꯑꯃ ꯇ꯭ꯔꯦꯟ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯨꯕ ꯀꯥꯔ ꯑꯃ ꯊꯣꯝꯕꯗ ꯃꯍꯩꯔꯣꯏ 4 ꯌꯥꯎꯅ 5 ꯁꯤꯔꯦ꯫ ꯉꯁꯤ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯃꯨꯔꯁꯤꯗꯥꯕꯥꯗ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯣꯄꯟ ꯂꯦꯚꯦꯜ ꯀ꯭ꯔꯣꯁꯤꯡ ꯑꯃꯗ ꯃꯍꯩꯔꯣꯏ ꯄꯨꯕ ꯀꯥꯔ ꯑꯃ ꯊꯣꯝꯕꯗ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏ 4 ꯑꯃꯁꯨꯡ ꯁꯥꯏꯀꯜ ꯊꯧꯔꯛꯄ ꯑꯃ ꯄꯨꯟꯅ 5 ꯁꯤꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄ ꯒꯣꯕꯤꯟꯗꯄꯨꯔꯗ ꯂꯩꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯐꯣꯡꯗꯣꯔꯛꯄꯗꯨꯅ ꯀꯣꯛꯁꯥꯎꯅꯔꯕ ꯈꯨꯟꯖꯥꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯂꯦꯚꯦꯜ ꯇ꯭ꯔꯦꯟꯁꯤꯡ ꯑꯗꯨꯒꯤ ꯒꯦꯠ ꯄꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯐꯔꯦ ꯔꯦꯜꯋꯦꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯆꯪꯉꯦ ꯍꯥꯏꯕꯒꯤ ꯑꯔꯃꯥꯟꯅ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯚꯨꯄꯦꯟꯗ꯭ꯔ ꯑꯙꯤꯀꯥꯔꯤꯒ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯒꯤ ꯑꯁꯣꯏꯕꯅꯤ ꯑꯃꯁꯨꯡ ꯊꯕꯛꯇ ꯊꯑꯣꯏꯅ ꯂꯩꯕꯥꯛ ꯀꯩꯗꯧꯅꯨꯡꯗ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯃꯍꯥꯛꯅ ꯒꯦꯃꯦ ꯑꯗꯨ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯌꯨ ꯊꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯪꯗꯣꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯆꯥꯎꯔꯥꯛꯅ ꯄꯨꯡ 8 ꯔꯣꯝ ꯇꯥꯕ ꯅꯤꯃꯇꯤꯔꯀꯝꯕ ꯄꯦꯁꯦꯟꯖꯔ ꯇ꯭ꯔꯦꯟ ꯑꯗꯨ ꯃꯍꯩꯔꯣꯏꯁꯤꯡ ꯁ꯭ꯀꯨꯜ ꯇꯝꯅ ꯄꯨꯕ ꯀꯥꯔ ꯑꯃꯕꯨ ꯊꯣꯝꯈꯤ꯫ ꯃꯗꯨ ꯀꯥꯔ ꯑꯗꯨ ꯏꯁꯇꯔꯟ ꯔꯤꯚꯔꯗꯒꯤ ꯍꯧꯅ ꯏꯁꯇꯦꯁꯟꯒꯤ ꯔꯦꯖꯤꯃꯦꯟꯠꯒꯤ ꯃꯔꯛꯇ ꯁꯦꯟꯇꯔꯗ ꯂꯩꯕ ꯀꯔꯅꯥꯃꯨꯔꯤ ꯕꯁ ꯁ꯭ꯇꯦꯁꯟ ꯃꯌꯥꯗ ꯂꯩꯕ ꯀ꯭ꯔꯣꯁꯤꯡꯗ ꯔꯦꯜ ꯑꯦꯇꯦꯛ ꯑꯗꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯈꯤ꯫
around pung tare tabada Nirmatida kamba passenger train adu Mairu Singh School ama puba car ama thongki madu car adu Eastern ke sound revision Asin Kapur Kota Center laiba kana Subara Station maya laiba crossing the world attack du lana kona ba thoki bani hain official sin hai ki cycle thawra ka lago mi amar train adu thongki hai ki thawra adu matang Eastern Railway chief public relation ge officer people pajina hai kungangi mahiro manga amasung ba cycle thawra ko mi ama thawra adu laikidre car da driver adu masung school gi anga ahum sokpagi kanari soklab adu Maharamapur Medical College and Hospital Laying ki hain officer adu hai ki misi mina thoki bu thawdo adu laibak thi bani amasung thawai nungai te har na chief minister na thawai nungai te har na chief minister adhikari na hai ngasi ki thawdo asingina soibadagi thoki bani har muri jing thawdo du get pana ba du na soibadagi ni hain khangle mano imu mangwa yana kra ama sathare mana ha phare thodu manga sikre makoi manung ahum thodo umne siki atung ani na makoi asopa ani du maram ora hospital da laikana ba ngamna siki mi thodu investigation sathab hokre ma commission da hangki Eastern Railway chief khale tholo तो उधर नहीं है मखोगी अशोक अधूरे मरम ओरग हॉस्पिटल दा लाकन नवंगम में सी की दबनी हाउसिंग इन्वेस्टिगेशन चथब होकरे मान मा कमीशन दा हाई की ईस्टर्न वेदर CPRO माजिन हाई मेंबर तारा ना साबा प्री ऑफिसर सिंह टीम अमा दा मतौ करम एक्सीडेंट अदु थोकिबनो हाइना खंगदोंनबा थिजिन मंगौकरे पामे वे इन्वेस्टर अमा तो पुनिंग खंगदा हाबि मराना सस्पेंड तौकरे लेकिदब मनुंदा लाख तारा की एक्स मीडिया की सम अदु अशोक सिंह की दौतर पाला कोई मंगा थादोक सो अदुगी मतंग ईस्टर्न लेवल जनरल हाई लेवल इंक्वायरी अमा चतनब ऑर्डर तौखरे होजि मखा ताबा पाउ सुगाइना पिजरी किलुजिंग रिकमेंड एक्सपसासी थौदोक क्या थोन लकने हाई नॉर्थ कोरिया ने जेक्सन वा हाइक्रे हवाई दे थोचा था कि यूनाइटेड स्टेट्स की किलुजिंग टीम ऑफ पैसिफिक रिकमेंड की लान बाबंदा तब नॉर्थ कोरिया ने कया यानिंग फोंदोक की लान और आईबी थोचल चथदबिनी मक्तल लंदम असिदा लेव लेवाक सिंगी काउंटर खोंथांग क्या मथंग चथगनी हाई इंजेक्शन वा हाइक्रे यूएस की लुचिंगबा लेबा कया की ओइबा रिंगमैन एक्समाइजर्स असिगी हान ओन साउथ कोरिया दा मिलिटाम एक्सपोनेंट कमांड तुंगली मसिगी हमान लुचिंग खंगलिबदी एशियादा साउथ मीडिया दा हान बने हाई की रिंगमैन अदु सुमगी कंटिन्यू ओइबा तौबा बाबना छगत पर यनब अमदी टारगेट तौ एयर ट्रैप नत्ते मसिगी यूएस की मसागी सोलिफिल लोंग फनो होनबदा खुरो ओइ हाइन खनबा रिंगमैन के सिंग टारगेट तौ नो ते यूएस अमसु मखोगी पुरुम चथब सो तंगाय बन लान ओराय बसिन लौसिन सिविल लोन फनम होनबदा खरो ओइ हाइन खनबा रिंगमैन मेसिन टारगेट तौ नो मियोक यूएस अमसुंग मखोगी कोनो जाथब तोंगान बा थदोकी मथों हुतब लमच असिन रीजनल लेबाक सिंग द काउंटर खोंतांग क्या थोन बनी चिट्ठे अमल लागली बस मतिक साब थेना बलाने KCN अन हाई की रिंगमैन अदु जून 13 दगी जाथबनी अमसुंग मसि लागली ता 30 फाउ जाथगनी मसि साउथ कोरिया याम लेबा 30 की लानी चिंगु थांग वे सर ग्याकी होजे मखा ताब पाउ सुगा तम ना पिजरी एशियन मीटिंग की यूएस की स्टेट सेक्रेटरी फिलीपीन chtkadouri एसोसिएशन ऑफ साउथ एशियन नेशन एशियन की मिलबग यूएस की स्टेट डिपार्टमेंट की सेक्रेटरी मार्को कोबियो मथंग स्टेकहोल्डर मीटिंग चलगनी अदुना महाना इंडो पैसिफिक लेबाक सिंह सरकार की सुनिया ऑफिशियल सिंह जो वारी सना कनी हाई की एशियन बॉस मिलिटरी इस इंडिया समिट फॉरेन मिनिस्टर मीटिंग एशियन फॉरेन एशियन रीजनल फोरम फॉरेन मिनिस्टर मीटिंग सिंह सौ यानी स्टेट सेक्रेटरी रूबियो लाग तांग 13 कुलुम फाउ फिलीपीन की कैपिटल
ꯃꯔꯤꯅꯥꯗ ꯆꯠꯂꯒꯅꯤ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁ꯭ꯄꯣꯔꯠ ꯄꯥꯔꯁꯟ ꯇꯣꯝ ꯂꯤꯅꯤꯀꯣꯟꯗ ꯊꯥꯗꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯋꯦꯁꯀꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯕ ꯃꯔꯨꯑꯣꯏꯕ ꯐꯤꯔꯦꯞ ꯍꯥꯏꯕꯗꯤ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛ ꯑꯁꯤ ꯅꯤꯡꯈꯥ ꯇꯝꯕ ꯑꯃꯁꯨꯡ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝ ꯍꯥꯡꯗꯣꯛꯄ ꯑꯣꯏꯍꯟꯅꯕ ꯉꯥꯛꯁꯦꯟꯕ ꯀꯥꯏꯍꯟꯗꯅ ꯑꯃꯁꯨꯡ ꯃꯂꯝꯗꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃꯒ ꯑꯃꯦꯔꯤꯀꯥꯟꯁꯤꯡꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯅ ꯐꯤꯔꯦꯞ ꯑꯗꯨ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯒꯅꯤ ꯍꯥꯏꯅ ꯄꯤꯀꯣꯠꯅ ꯍꯥꯏꯈꯤ꯫ ꯃꯇꯥꯡꯁꯤꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯌꯥꯗꯒꯤ ꯈꯟꯒꯠꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯀ ꯂꯩꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫